Kanglaipa Punba Kholaugi update tagi lokotjarake Manipur gi Meitei Ningol ama Bangladesh tagi Rajiv Singh kawa Meitei Bamon amada nungsinaraga luhonglaba matungda Manembokna Meitei Nupi ne haina makut fauba chabi daba aduda sunnatana miyot minai kaya tawbibadagi luhongba ikui kuidana thaklaga sire hairi tabada yamna nungaite karigino Bamon na Meitei bukhut chadribasi migi mi chap manaba natro asumna amana amaga khenaba thambasina miyoibada nungsinabagi Marida awaba pibada natana mamal yamnaba miyoibagi punsi fauba masa matomda siba ngamlakle tabada thamoi soi NACN IM gi ayaba yaudrawadi Manipur gi miyamna mapandagi khamena sinba chaba fangloi Manipur gi miyamna chanaba mapandagi khamena sinba pusilakpada thingba piriba miyoi singi mathakta lengak na mieng changbiu association Chahi ke achumna warishin purakadauri bani haiduna Government of India ga ceasefire taunaduna wari sanaragli bani hariba Nagaland gi lalawlop NACN IM gi ayaba yaudrawadi Manipur gi miyamna mapandagi pusilakpa khamena sinba chaba fangdabagi fibamda leire anauba thawdo asigi matangda ngasi press club ta All Manipur Vegetable Wholesaler Association Trust na paugi mifam ama pangthoktuna thawdo asigi matangda paumi-singda marik chumba wafam-sing fongdokre paugi mifam asida trust asigi in charge Laisram Romesh na hai matam kayagi mamangdagi trust asina Manipur gi miyamda uhongba mamalda mana masin enjang napi mapandagi pusilaktuna fangalakli adobo hojik Manipurda mapandagi pusilakpa enjang napi singi manungda khamena sinba tomato na steak hariba khamena sinba si mamangdagi hauraduna Assam Dimapur Kharupetia na chingba mafam sing asidagi matam gi oina ohongba mamalda khamena sinba sigi dealer singa yanaba mamalda leiduna miyam gi damak pusilakli bani adubo ikhang khangauda na wholesaler singi association asida amasung wholesaler tawjari basingda karigumba amata khangalamdana miyoi khara manaraga Dimapurda Syndicate ni haiba ama semjinkhre syndicate asina NACN IM gi vegetable in charge Sikaho Achumi ga manaraga tha asigi taradagi hauraduna Imphal tamna pusilakpa khamena sinbagi gari sing Dimapurda fajinduna thamki aduga khamena sinba purakpa gari khudimak Dimapurda syndicate ni haiduna semliba makhoidagi khamena sinba sing Manipurda pusinaba lawgadabani atopa mafamdagi khamena sinba lawba yaroi haina thingba piraki haidi wafam asi chumna haiba khakta natana Dimapurda semliba syndicate tagi oina lawgadabani haina so akia khang piraki karigumba syndicate asidagi lawdrabadi Manipur gi gari khudimak faraga thamgani aduga lupa lakh amadagi lakh aniga makhai fawbagi senfam gari amamamgi oina piraba matungda fajinduna thamba truck sing lokthokpa yagani senfam asi pirabadi gari amata Manipurda changba yaroi haina su kihalakhi hairi mangna makhata na haibada mapandagi khamena sinba pusilakpaga mari leina kihalakliba miyoi mangagi maming matha amasung makhoigi mobile telephone number singsu paumi singda phongdoki makhoigi manungda NACN IM gi vegetable tax in charge Sikaho Achumi 8731893575 1862738568 amasung Dimapur December syndicate adugi member sing ne haijaba singna Rakesh Kumar Mehta 9667438041 Babu Sahar 7085959123 Manish Kumar 9362037989 amasung Pawan Mehetoni haina su paumi singda phongdoki panba yawadi Old Manipur Vegetables Wholesaler Association Trust asi naga mapalda office oibani trust asigi register number na 1169 ni hairi criminal case sing mayoknaba Manipur gi former amasung sitting MP MLA singi case ex MLA Lukhoi Ratan Kumar amasung MLA Sam Kumar gi case sing close tawre hairakpadagi court na affidavit oina phongdoraknaba khangankhre Supreme Court of India na leba sigi state pumnamakta lairiba former amasung sitting MP MLA singi mathakta register tawduna lokhatpa criminal case singi investigation amasung while athuba matamda chathaduna loisinaba khanaba court sing fawa lingkhadaba pirakhiba direction gi matungina Manipur gi oina su state asigi former amasung sitting MP MLA singi mathakta lokhatpa case singi investigation trial gi thabak sing monitor tawnabagi dama High Court of Manipur na kumja 2020 da lokhatkhiba PIL number 38 ki makhada while ngarang pangthokre PIL number 38 of 2020 asi ngarang High Court of Manipur gi Chief Justice M Sundar amasung Justice AB Mol gi bench na makhata ba while gi damak lokhatkibani court na matter asi lokhalakpada petitioner gi maikaida senior counsel KH Tarun Kumar na lepki aduga PIL asigi respondent number 1 2 3 oiriba Manipur lenga ki Chief Secretary Home amasung Secretary Law gi maikaidana Advocate General Lenin Hijamna lepki Respondent number 7 oiriba CBI gi maikaidana Senior PCGW Darakishore na lepki aduga respondent number 8 oiriba NIA gi maikaidagi Deputy Solicitor General of India KS Samarjit na lepki court na matter si lokhattuna khanarakpada PIL asigi
Amicus Curie Oriba Senior Counsel Y Nirma Mochalna PIL asiga mari lainana courtna pikiba direction gi matungina September 10, 2025 ta High Court of Manipur gi registry gi maikaidagi submit torakiba August 31, 2025 fawbada criminal case sing mayong nakiba Manipur gi former amasung sitting MP MLA singi status report ta former amasung sitting MLA Taragama Twegi list ama pikalaki list asida former amasung sitting MLA sing na mayong naba case ki FIR number court na case sing adugi damak chathaba trial gi case number penal offense yauna charge sheet file torokpa amasung case sing adugi August 31, 2025 fawbada laikiba present status na chingba mayek sing na palaki adumoina mag PLS gi wild court na September 10, 2025 ta chathakibada Amicus Curie gi maikai digi pikhalakliba criminal case sing mayong naba former amasung sitting MLA sing gi status report asim mahakna kupna yingsin kige haina courta prayer torokpaga loinana masigi matam pibinaba haijarakibani Amicus Curie na torokpa prayer gi matung ina court na yaba pikibaga loinana PIL asigi makhataba while ngarang chathanaba lemnakibani Amicus Curie na September 10, 2025 ta court ta submit torokpa status report asi yengsilaba matungda report asigi serial number 5 ta yariba ex MLA oinam lukhoi gi mathakta case FIR number 55/8/2008 mayang Imphal PS under Section 112, 121, 121A, 34 IPC 20 UAP Act amasung 25 1C Arms Act Register tawduna lokot pa yauri adumoina mag report asida case asigi charge sheet file directory haina phongdorakibani aduga ex MLA Kesar Kumar gina mayang Imphal PS na lokot pa case FIR number 14/2022 under section 147, 148, 149, 188, 353, 325 IPC lokot kibalay adum oina mag charge sheet file directory hairakibani aduga report asigi serial number 9 da MLA Shyam Kumar gi mathagtana Andro PS na case FIR number 34/5/2020 under section 188, 427, 34 IPC amasung 25 1C Arms Act lokali hairabasu report asida case asigi charge sheet natraga final report mari lenaba police station gi ayona submit directory haina phongdorakibani maram asina ngarang matter asi ko na khanarakpada Amicus Curie gi maikai digi serial number 5 amasung 6 ta yariba ex MLA ani amasung serial number 8 da yariba MLA amagi mathakta lokapa case ki charge sheet file toraktaba thengnari haiba wafam court submission tauki while asida saruk yakiba advocate general na August 31, 2025 fawbagi status report ki serial number 5, 6 amasung 9 da yariba casing asidi close tawkre haiba wafam court submission tauki advocate general gi submission tarba matungda kariguma case ahum asi close tawkre hairagadi affidavit oina state ki maikai dagi home secretary law department na closure report aduga loinana submission tawraknaba direction pi king arangi while the sarugya kiba CBI gi maikai da lekhiba council na su February 14, 2019 gi FIR amaga mari lainana final report pikhalak tribagi maram pi nabagi makhataba matam pi binabani ki council singi submission sing tarba matungda court ki maikai digi mari lainari ba case sing asigi investigation officer na file toba affidavit amasung prosecution gi maikai digi report ka loinana court submit tawrakna bakhangan ki loinana PIL asigi makhataba while mathang thagi taraga tareta chathanaba lepki Jal Jeevan Mission gi fund lana sijinnaba thigat hanbiu haina High Court ta wakat kre Government of India na kumja 2019 gi August thada kumja 2024 fawbagi manungda laiba asigi imung khudingmakta tap water fanganabagi pandamda Jal Shakti Ministry gi makhada Jal Jeevan Mission haudokrabasu Manipur dadi mission asigi thabak thoram singda irregularity sing laire amasung fund lana sijinnaba yaure haiduna masibu special investigation team SIT ama semduna thijil hanbiu haina MP Dr. Angomsa Bimola Koijam na High Court of Manipur da PIL ama file tawrakre PIL asi Manipur lenga ki mot sinba chief secretary PSE digi commissioner secretary amasung Manipur lenga ki Jal Jeevan Mission gi mission director amasung Ministry of Jal Shakti gi Department of Drinking Water and Sanitation gi secretary bu respondent sing ohelabuga makhoi gi mathakta file tawrakhibani PIL asigi petitioner oriba MP na court wakal libana mission asigi makhada Manipur da tap water gi khudong chaba chada 79.6 phangale haina Manipur lenga ki official sing na claim tawrabasu mioi lak kaya di matik Chana thangnanaba ising phangdri mission asigi thabak thoram singi manungda Manipur gi oinadi ground reality singa official report singa gi marakta yamna chawna khenaba laire Senapati Ukhrul Churachandpur Chandel Tamenglong amasung atai district singdagi phangba report singi matungina mission asigi thabak thoram sing mapung phana loisile haibigi aranba report sing phangle amasung senja thumja tawduna miyam gi fan lana sijinnare haibigi report su phangle parliament ta hangba wahangi paukhumda Manipur lengang na mission asigi damalupa crore lising amaga humputara ga nipan hena phangki hana
khumlaki adubu hariba senfam asigi matangda manung mapan phawna uba audit pangthokte third party amana verification tawbusu leite hariduna phibam sing asina mission asigi matangda lenga ki maikaidagi achauba administrative failure ama oire hariduna thawong asima constitution gi article 14 amasung 21 na miyam da piriba afaba ising thangnabagi hak adu manghan bani haiba wafam phongdokli mission asigi matangda manipur gi oina parliament पुथोक्तुना खनाखिबा अमसुंग अइबा चेरोल ओइना पिसिन खिबा लैखिबगी मथक्ता मीडिया की माइकैदगी सुफोंदोखिबा कया लैख्रबा फावबदा मिशन असि मपुंग फाना पाइखना बथबक थोरम सिंह पांगथोक्ट्री नत्रगना फाना पाइखना बथबक थोरम सिंह इंडिपेंडेंट फील्ड वेरिफिकेशन न चिंगबसु हौजिक फावबा पांगथोक्ट्री हाइखि मरम असिना मिशन असिगी मतंगदा मणिपुर की ओइना इरेगुलरिटी सिंग अमसुंग फन लाना सिजिनखिबा सिंग थिजिनबा एसआईटी अमा सेम्बियु अदुगा इन्वेस्टिगेशन की थबकसु मॉनिटर तौबियु हाइबा वाफम फोंदोखि हाइरि एमपी की वाकड असे हाई कोर्ट ऑफ मणिपुर ना पीआईएल नंबर 24 ऑफ 2025 ओइना लौखटलगा ngasi कोर्ट असिगी चीफ जस्टिस एम सुंदर अमसुंग जस्टिस ए बिमोल की बेंच लौखटख्रे पिटिशनर की माइकैदा लेखिबा काउंसिल हिजम चंद्र कुमार अमसुंग महाका लोइनाबा काउंसिल सिंगना तौरकपा सबमिशन सिंग तारबा मतुंगदा कोर्ट ना रेस्पोंडेंट मरी मक्ता मखोइगी ओइबा पाउखुम सिंग पिरकनबा नोटिस सिंग इशू तौखिबगा लोइना पीआईएल असिगी मखा ताबा वेल मथंग थागी तरगा निपान दा चथनबा लेखख्रे।